Ahanbada Maroiba Pau Meitei Alliance ka Thadou Inpi Manipur ga unaduna warep taruk lawkre UKNA na Thadou Inpi da kihalakre Miyam na Lmbi Chatpada Athingba Pigani Hairiba Kangusing mathakta lengang na action Lwgadbani MP Bimol Double engine lengang na irang loisinba pamde Congress Power munaringaida Manipur kangkhong jaire MLA sing nasana khangna resign tawa matam yaure Joy Chandra Konthaujam Fox na kuki zo furup na tariba chingi district ta chatkani hairiba si buffer zone thugaina bani kotu Meitei Tangkhul Naga haiba khaidana nungshijana na hingminaba sanalebak Manipur ohenminasi Sonia Muiva Masam kakthatlaga chaifam naina fuduna pukri mapalda thadaramlaga suicide oina uhanba yaroi Arjun Meitei Alliance ka Thadou Inpi Manipur ga unaduna warep taruk lawkre UKNA na Thadou Inpi da kihalakre Manipur da thokliba kanglup ki irang tha kunganithoi mapung pharaklaba matungda Thadou kanglup ka Manipur gi tongan mafam da leiba Meitei gi apunba ama oiriba Meitei Alliance amasung Thadou kanglup ki apex body oiriba Thadou Inpi Manipur ga ngasi New Delhi da unaduna tongan ba warep taruk lawduna Meitei ga Thadou ga punduna state asida tangdu laitaba laknaba lawkiba warepta state asida any Kuki tribe haibasi ST list gi lawthoknaba warep ama Thadou amasung Meitei Alliance ka punna joint statement amada Thadou Inpi Manipur gi president James Thadou amasung Meitei Alliance ki mihut sinduna thabaktagi potharaba Major RK Jaljitna punna khudek pinakre New Delhi da Thadou Inpi gi president James Thadou ga Meitei Alliance ki president Sagol Sem Birmani anina luchingduna yamna singthaningai oiba mifamna lawkiba warep taruk asta hairibadi ahanbada Manipur da leiriba tongan ba kanglup singi manungda amaga sense of unity integrity sagatpa ani subada community sing amaga mateng pangnana bagidamak machang oiba community ama semba mamangaidagi punna leminaraklaba community sing NRC update tawba Manipur da sasinaba nomenclature dagi any Kuki tribe hairibasi ST list dagi lawthokpa Thadou community gi identity ga Kuki ga yetsinadabaga loinana kanglup animakna community identity misidentification tawbadagi lawthoknaba haiba wafam amata oina yanaki Amaromda ngasi New Delhi da Meitei Alliance amasung Thadou Inpi ga state asida tangdulay tawa puraknaba kanglup asina tholaktuna mifam pangthoknaba tawbada Kuki militant group ama oiriba United Kuki National Army na mifam asi tawdanaba Thadou Inpi gi luchingbada kihalakpa thawongbu Thadou Community International amasung Thadou Students Association ani na condemn tawbugi cherol thadorakli Cherol asina makha taribadi ngasi New Delhi gi Viswa Yuva Kendra da Thadou Inpi amasung Meitei Alliance ka Manipur da tangdulay tabalaknaba amaga nusisana na punna hingminanaba mifam asi sinbada Kuki militant group amana Thadou gi luchingbasing da kihalakpa amasung mifam pangthokta na mahairakpa asi freedom of speech amadi mi amagi rights sing namthanaba tawrakli ba asi condemn tawi hairi Miyam na Lmbi Chatpada Athingba Pigani Hairiba Kangusing gi mathakta lengang na action Lwgadbani MP Bimol Lok Sabha gi member Professor Bimol akoizam na haikre miyam na maningtam na Lmbi Chatpada Athingba Pigani Hairiba Kangusing asigi mathakta lengang na akanba action lawkhatfam thoi Wafam asi ngasi singjamai chinga mathakta leiba Urban Primary Health Center singjamai gi fivam yengsinba lakpada mahakna fongdokhibani Imphal West District ki DC M Rajkumar amadi district asigi CMO L Joy Kumar yauna chatkiba yengsin khongchat aduda MP Professor Angomcha Bimol akoizamna National gi oiba health scheme sing center asida mapung fana chalai ribra haina yengsinbaga loinana center asigi doctor nurse amadi staff singa unaduna wari sanaki Yengsin khongchat adu loiraba matungda hawjik lamdam asigi oiriba fivamgi matangda pawmising na hangba wahang amagi pawkhom piraduna mahakna hai lengakna state asigi lambi pumnamakta ayat apan amata leitana chathok chasin tawhalagani hairiba si taramna oi Khongthang asi hawjik lamdam asida thokliba irang asi mahusagi fivamda hanjilaknabagi khongthang amani haina lawi state ama leibagi mapangal fudoktuna law kaina thabak tawrakpa khudingmak lakshinaba hotnabasu mathautai marak asida lamdam asigi miyamna state asigi lambi singda chathok chasin tawbada athingba pirakliba kangbusing asigi mathakta lengangna akanba action lawkhatgadabani ngarang governor ga unabadasu hiram asigi matangda chanaba thabak sing paikhatnaba taksilamli haina sumhakna makha takhi Hawjik lamdam asida thokliba irang asigi waroisin puraknabagi matangda palladuna MP Bimol na makhata na hai irang asigi chaithing fanglaba IDP sing masa-masagi mayumda hanjinba ngamdriba fawba irang asigi waroisin purakli haiba yaroi kanglup kharana kanglup furupta yumfam oiba ideology mang tharaga Manipur thugaina ba hotnariba si Manipur khakta natana India kaina bagi khongthang amani kanglup furupta yumfam oiraga administrative structure ama semna ba hotnariba si tawfam thoktaba amasuni asigumba thaong asigi mayokta aikhoina lepkadabani haina mahakna makhata na haiki Power munaringaida Manipur kangkhong jaire MLA sing nasana khangna resign tawa matam yaure Joy Chandra Konthaujam Justice Committee on Anglo-Manipur War 1981 Martyrs and Freedom Fighter of Kangleipak Manipur gi taret subamapok kumon gi thoram
ngasi Jawaharlal Nehru Dance Academy ki auditorium hall da leikidraba athaubasingi photo da leisu katuna ikai khumnaba utpaga loinana thoram pangthokre. Thoram asiga mari leinana Justice Committee ki Chairman Joy Chandra Konthaujamna phongdokhibada Manipur asi center government na chalaiba state ama oire. Miyamgi mihut oiribasingna government chalaiba ngamdrabanina MLA leibagi artha thoktre. Miyamna vote thadaraga karaba matungda makhoibu ima leibaki thabak tawnaba thakibani adubu madugi wangmada masagi wakhalonda yumfam oiraga power munaringaida Manipur kangkhong chaire. Maram aduna MLA sing masana khangna resign tawba matam yaure haiki. Mahakna makata na hai Union Home Minister Amit Shah na chair lauduna famkiba mifamda Manipur da thokliba wathok asina maram oiraga chathok chasin yadriba asi yahalaga Manipur gi National Highway amadi State Highway sing hayeng March 9 dagi chathok chasin yagani haiba wafam adu athingba piriba sing matam chana cherak pihodrabadi yadi haiba ma khanghandrabadi India lengakpu malemgi miyamna noknarakani. Maram aduna matam charingai da terrorist sing marufang na muthatsi haiki. India Hairiba leibak asisu British ki makhapo na leiki Manipur su British ki makhapo na leiki adubu India dagi Manipur na nongmata oirabasu British dagi ningtamba hana fangki haibasi India Hairiba leibak asina khangna chatlabadi Manipur asi kaidawnungda awaba taroi amadi mitop na landarakloi ngasi Manipur gi mathakta landariba kangbu asi kanano makhoi kadai dagi lai haibasi loina khangnaraba wani Hairiba mitop sing asibu India na China gi ithil awang nongpok lamdamdang ngakthoknabani haiduna khulai oina sizinari. Masina maram oiraga Myanmar da leiba chin cookiesing asina Manipur asi makhoigi mapama puna thambiramba lam amagi maongda Manipur gi history semdoktuna India gi constitutional rights sing fangnaba naronda changsinkhre. Manipur da changjafam lauduna British matamdagi leiraklaba cookie amadi anauba chin cookiesing India gi house number piraga voter chansille Aadhaar card pahele amadi schedule tribe ohele. Lona changsilakliba cookiesing asina ngasidi mahum pharaba matamda Meitei gi mathakta lan tawraga Manipur thugaina ba hotnari haiki asigumba cookiesing gi launam lang asibu India government na khangjanadana leiraga yelhobi Meitei bu mangnaba tawrakliba India gi mathakta Meitei gi pre-merger status talakpa yai haibasi India na khangba fai Manipur kannaba hotnabada aikhoi gi ipa ipu kaya thawai thaba kiramde haibasi ngasigi mirol na kawroidabani ngasigi mirol na Manipur kannaba hotnabada thawai thaba ki de haibasi ngasigi foundation day asiga mari leinana leibak miyamda thamjari. Thawramaduga mari leinana Rajya Sabha gi MP Ningthau Leisemba Sana Jaupana phongdokhibada lamdam asida leiriba inkhalakliba naharol singda mama leibak nungsibagi ithil fawhanba mathau tai. Loinana matam adugi athauba athaubi singna lamdam asibu kannaba hotnabada lauramba thodang sing adubu inkhalakliba naharol singda khanghanduna nationalism gi wakhalon lehanba tangai fade. Loinana chahi ama khara hena leiriba MP ki thabak tawbagi matam asida lamdam asida leiriba miyamgi apamba tawhaningba thabak sing adu tawba ngamnabasu hotnajagi haiki. Thoram aduda Rajya Sabha gi MP Ningthau Leisemba Sana Jauba renowned historian Professor Naurem Joy Kumar JN Manipur Dance Academy Imphal gi Director Pukhrambam Bilas amasung Justice Committee on Anglo-Manipur War 1981 Martyrs and Freedom Fighters of Kangleipak Manipur gi Chairman Joy Chandra Konthaujamna athoiba mithung lensing oina saruk yaki. Double engine lengak na irang loisinba pamde Congress. AICC gi Manipur in charge Saptagiri Sankar Ulakana haikre Manipur da thokliba irang asi center lengak ki luchingliba Prime Minister Narendra Modi amasung Union Home Minister Amit Shah na loisinba pamde. Manipur miyam na khangdaba resourcing mat na bahot na duna leire Manipur da Assembly da MLA yangkai mga leiraga Chief Minister resign tawduna President rule thamjile luchingba sing punsinduna lengak ama semdriba karigino haina phongdokre. Wafam asi ngasi BT Rota leiba Congress Bhavan da pangthokpa paugi mifam amada mahakna phongdokhibani. Mahakna makhata na haikibada tha asigi tarada pangthokadauriba Lok Sabha gi mifamda Manipur gi issue gi matangda puthoktuna khananaba taksilagani. Mahakna hai National Highway Kohima dagi Imphal phawbagi lambida oiriba maong asida center lengak na karisu tawduna leire haina wafam kaya phongdokhi. Paugi mifam amada CLP leader O Ibobi amadi MPCC gi President K Meghachandra amasung atay luchingba kaya su saruk yaki. Meitei Tangkhul Naga haiba khaidana nungsi chanana hingminaba sana leibak Manipur ohenminasi Sonia Muiva. Meitei Tangkhul Naga haiba khaidana nungsi chanana hingminaba sana leibak Manipur ohenminasi. Aikhoi nungsi chanana hingminasi soikiba yaurabasu ngakthok ngaksin tawminagadabani haina Somdal Baptist Fellowship Imphal gi Women Chairperson Sonia Muiva na phongdokre.
Wafam asing ngasi Somdal Baptist Fellowship Imphal haudokiba chahi yangkai sukibagi Golden Jubilee English ngani kun mga thoramda Together We Can and We Will haiba thimda Kuman Lampaki opposite da leiba Fairyland da pangthokiba thoramda Sonia Muivana fongdokibani. Ngasi pangthokiba thoram aduda Sonia Muivana hai Manipur da ing tappa tangdu laita na hingba lamdam amo ohenaba punna hotnaminasi. Jesus Christ ki matung induna aikoina Ishorbu ningzari masida aikoina soikiba lankiba adu ngakpisanu lamdam asida lairiba Meitei tangkhul naga Meitei pangal oirabasu hingminariba furup khudingmak nusijanana hingminaba sana leibak Manipur haibasi ohennaba hotnaminasi. Somdal Baptist Fellowship asi lisang sitna pangthoktuna lagli maramdi Imphal da lairiba ahal laman singna church thambibaga loinana thabak kaya paikhatlamba adubu ningsingbaga loinana thoram asi pangthokpani. Golden Jubilee thoram asida tongan mafamda mayum pankraba ningol sing yauna ahal laman kaya na saruk yakhi. Thoram aduda ex-MLA Kasim Ruiva Somdal Baptist Fellowship Imphal gi history amasung release tawkhibaga loinana miyoi kaya da so ikai khumnaba utkhi. Fox na Kukizo furup na tariba Chingli District Pigani Hairiba si buffer zone tukaina bani kotu. Civil Society kungi apun maluk Federation of Civil Society Fox na Kukizo furup na tariba Chingli District Pigani haina lepliba si taseng na buffer zone tukaina bani haina kotu na wafam tamlakli. Ngasi kotu na Thadou Wari amagi matung ina Kuki furup kidi buffer zone asi Meitei militant sing daging ngakthok na ba amatangay ba pambay amani. Union Home Minister Amit Sahana Free Movement gi wafam thamlakiba asi Manipur Governor gi hauzik lamdam asida oiriba fivam khangdana aran mapaw amadagi hairakpani. Cheryl asina hai National Highway 2 Imphal Dimapur lambi asi Kukizo furup na tariba mafam phawraga chatlibani adubu minungsigi yengduna ngasi fawbada athingba pidribani. Fox na Central Lengaki Santi gi khongthang ni haiba wafam gi khudong chaba lauduna Kukizo gi ngamkhaida changnaba hotnariba si kotu na yaroi. Masina anoba irang ama hauraknaba oina thokani. Maram aduna Manipur gi Governor na Meitei furup ki wafam asi yabiganu haina kotu gi Cheryl asina fongdorakli. Masam kakthatlaga chaifam naina fuduna pukri mapalda thadaramlaga suicide oina uhanba yaroi Arjun. Imung manunggi nungaina daba thodok tatana thokibada natana mapuroiba amadi mahaki imung manungna badanam kaya tawduna hatpani. Masam kakthatlaga chaifam naina fuduna pukri mapalda thadaramlaga suicide oina uhanba yaroi haina laikidrabigi mabung chingtham Arjuna pendaba fongdorakli. Changangai maning leikaidagi malom makha terakha tulihalda mayum panduna macha ahum leirabi chingtham ningol thokjom ongbi mataw leibi chahi nifu mapuroiba thokjom tomba ngasi ayuk malom makha leikaigi pukri achouba mapalda siduna taramle. Thodok asi ayuki pung 5:30 tarakpa adwaida leikaigi miyoi singna numpi mayumda pau pirakhibani hairi. Thodok adu expert sing laktuna yengsilaba matungda rims ki miral sangda purakhibani. Hauzik fawba nupa mayumgi miyoi singna postmortem tawbagi ayaba piwa khudyek ama fawba tawnaba mi laktuna leiri. Imung asing asidagi thamari mangangi mamangdagi khatna chainaba toina thokpa ichan nupigi fanek phawba lupa chani da yonduna machagi achapot pisanaba hotnaramba thauri pisinduna sizaro thadoklamba fu chaiduna mapamda kayarak hana lakhi handaktasu ikoi kuidringaida mataw leibibu lobula u haina nupa mayumdagi pawpirakpasu leikhi. Mahakna hai ichan nupigi sandal nama pukri yaudringaida lampakta taramba amadi namana pukri mapalda tarami. Masida natana nupa mayumgi miyoi singi nathaiba paukhum amadi mataw leibigi masam matat kakthalamba pukri mapalgi sirida hiplaga taramba haibasi iraknaba natte. Mathanta sizanaba hotnarambagi mamitade. Misi asiki chapchaba langlalangjin puthoknaba